RK Ichan Thoi Kaubi Facebook blogger amagi Sagolban Tera Abodon Akam Lekai de Neiba Yumda Hangba Dukanda Sakang Daba Singna Changlaka Mahaku Pana Mohona Badanatana Mobile Phone Munduna Pukibaga Mari Lady Se Maru Press Club Gate Tangzik Holda Paugi Mifam Amapang Kray Paugi Mifam Aduda victim RK Ichan Thoina Hai Ngarangi Thaudok ase yamna laibak thiba thaudok amane mahakna masagi dukanda every life thaduna leirikaida nupi ani yauna masak khangdaba miyoi manga rom changlaklaga mahakpu pharaga punaba honabada mugna raktuna mahaki mobile phone adum munduna pukhibane thaudok thokpa matam aduda mahaki dukan aduda chahi taraga nithoi rom tamak ngaidibi nupi macha ama chahi ama rom tang ngaidiba angang ama amade angang adugi mamaga lekhe sakhangdaba sing aduna tonglakpa angawba machugi fortuner adu registration plate yaude adubu adugi mamangda police ki logo nape ngasi fawba ireja singi tamok honaduna lakibane mahaka ngasi fawba yangna khiba kanasu lete mobile phone aduda maru oiba kaya yaukhibana mobile phone adu sinapiyo mahakna lan khibana traga yaning daba yawrabasu wari sanase state asi ngasi di yamna luba tanfam amata leirabane asigumba tanfam asida ekoi amato oina thengnamina gatabane thaudok asigi matangda mari leinaba singna khanabiyo hainasu mahakna maka chana phondokhe Ireisagi I masini khanbiraga khongroi thuna aikoge aingonda maknatraga su ima kaya ma leiri ima da pau pibiba natraga xyz kanaba bamada sina birak tani haibigi ai ngasi fawa achetpa thajaba thamjari maramaduna media gi khudong saba lauraga ikai khunajari ba media gi khudong saba laujaraga ngasigi masak khangdraba xyz ipwa amadi ibung inaw rupi sing khunek mali tasengna angang sing adu khunek mali aidum haijage ana order to birei ba ibung pau ipung chingsinjaraga aikoi masengi marakta nomai kamna ba kihan ma tawba nomai na ahinda nupi angang khaktana namba kwapa kidnap tawbagi asugurabi culture ase na thayaning bagi apamba leijai aingoda thoiba tawdoksna aroiba oirasanu haiba wafamasi ai mai thamjage mayang puning chingsinjaraga